ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯕꯨ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯗꯤ ꯂꯨꯞꯆꯅ ꯉꯥꯎꯖꯔꯤꯕꯁꯤ ꯀꯔꯤꯅ ꯑꯣꯏꯔꯤꯕꯅꯣ? ꯐꯤꯖꯤꯀꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯔꯤꯕ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯃꯇꯧꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯄꯥꯝꯕ, ꯃꯤꯠꯌꯦꯡ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ, ꯃꯌꯥꯏ ꯀꯟꯕ ꯍꯦꯟꯕꯁꯤ ꯏꯃꯣꯁꯅꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯑꯦꯇ꯭ꯔꯦꯛꯁꯟ ꯃꯈꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤ, ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯍꯟꯕꯤ꯫ ꯐꯤꯖꯤꯀꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯤꯗꯨꯅ ꯃꯌꯥꯏ ꯆꯝꯈ꯭ꯔꯕ ꯀꯥꯟꯗ ꯊꯋꯥꯏ ꯑꯅꯤꯅ ꯁꯦꯝꯖꯕ ꯂꯤꯄꯨꯟ ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ꯫ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯃꯤꯗꯨꯗ ꯐꯥꯎꯔꯤꯕ ꯐꯤꯂꯤꯡ ꯑꯗꯨ ꯏꯃꯣꯁꯅꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟꯂ ꯈꯪꯖꯅꯕ ꯈꯨꯗꯝ ꯅꯤꯄꯥꯟꯁꯤꯡꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ, ꯃꯥꯅ ꯅꯪꯕꯨ ꯌꯧꯁꯤꯟꯅ ꯈꯪꯕꯤ, ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯈꯪꯕꯤꯕꯅꯤꯅ ꯃꯥꯒ ꯄꯨꯟꯅ ꯂꯩꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯅꯑꯣꯡ ꯅꯇꯧ ꯑꯗꯨ ꯎꯠꯆꯒꯅꯤ, ꯑꯐꯥ ꯑꯄꯨꯟꯅꯕ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏ꯫ ꯃꯥꯒ ꯅꯪꯒꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ, ꯏꯟꯇꯔꯦꯁꯁꯤꯡ ꯄꯨꯜꯂꯤ, ꯋꯥꯈꯜ ꯃꯣꯠꯁꯨ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯒ ꯇꯧꯃꯤꯟꯅꯕ ꯊꯕꯛꯄꯨ ꯑꯣꯏꯔꯣ, ꯋꯥꯔꯤ ꯋꯥꯇꯥꯏꯕꯨ ꯑꯣꯏꯔꯣ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯃꯈꯜꯒꯤ ꯑꯣꯏꯒꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯂꯩꯅꯔꯤꯕ ꯋꯥꯁꯤꯡ ꯆꯤꯟꯅ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕ, ꯍꯥꯏꯍꯟꯅꯤꯡꯕꯁꯤꯡ ꯍꯥꯏꯅꯕ ꯂꯩꯇꯅ ꯇꯧꯔꯛꯂꯒꯗꯤ ꯃꯗꯨ ꯏꯃꯣꯁꯅꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯅꯪꯅ ꯃꯍꯥꯛꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯅꯪ ꯃꯥꯒ ꯑꯍꯤꯡ ꯊꯦꯡꯅ ꯊꯦꯡꯅ ꯐꯥꯎ ꯀꯣꯜꯗꯕꯨ ꯑꯣꯏꯔꯣ, ꯇꯦꯛꯁꯇꯕꯨ ꯑꯣꯏꯔో ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ꯭ꯔꯥ? ꯇꯨꯝꯒꯗꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯍꯦꯛ ꯄꯥꯝꯃꯨꯖꯩ ꯍꯥꯏꯗꯅ ꯐꯥꯎꯕꯤꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯃꯅ ꯑꯃꯗ ꯁꯦꯌꯔ ꯇꯧꯅꯕꯗ ꯀꯔꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯄꯦꯟꯕ ꯐꯥꯎꯅꯔꯕ ꯏꯃꯣꯁꯅꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯃꯟꯈꯤꯕꯅ ꯇꯣꯄꯤꯛ ꯊꯣꯛꯂꯛꯇ꯭ꯔꯦ, ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯌꯥ ꯊꯦꯡꯅꯔꯔꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯑꯣꯡꯗ ꯁꯨꯝꯍꯠꯈꯤꯕ ꯑꯣꯏꯕꯅꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯅꯪꯅ ꯃꯉꯣꯟꯗ ꯆꯦꯟꯕ ꯃꯒꯨꯟꯁꯤꯡ ꯇꯁꯦꯡꯅ ꯄꯥꯝꯖꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯒꯤ ꯍꯩꯕ ꯃꯇꯧꯗꯨꯕꯨ ꯑꯣꯏꯔꯣ, ꯃꯥꯒꯤ ꯁꯦꯡꯖꯕ, ꯃꯤꯒꯤ ꯑꯐꯕꯇ ꯈꯟꯕ, ꯊꯧꯖꯥꯜ ꯍꯩꯔꯕ ꯊꯃꯣꯏꯗꯨꯕꯨ ꯑꯣꯏꯔꯣ, ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯒꯨꯟꯁꯤꯡꯇꯅ ꯂꯩꯇꯦꯡꯕ ꯄꯔꯁꯣꯅꯦꯂꯤꯇꯤꯗꯨꯅ ꯅꯪꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯤ ꯑꯇꯩꯁꯤꯡꯗ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯕ, ꯃꯥꯒꯤ ꯃꯔꯝꯗ ꯇꯝꯖꯕꯁꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯒꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯌꯧꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯈꯪꯍꯟꯂꯝꯒꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯕ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯁꯤꯃꯗꯤ ꯁꯣꯏꯔꯔꯣꯏꯗꯕ ꯋꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ, ꯉꯥꯡꯊꯣꯔꯛꯄꯗ ꯌꯥꯎꯕ ꯑꯁꯣꯏꯕ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯐꯥꯎꯕ ꯀ꯭ꯌꯨꯠ ꯑꯣꯏ ꯈꯟꯖꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯤꯁꯨꯕꯗ, ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯅ ꯆꯠꯆꯒꯦ ꯈꯟꯖꯕ ꯚꯦꯂ꯭ꯌꯨꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯨꯒ ꯑꯃꯠꯇ ꯑꯣꯏꯒꯅꯤ꯫ ꯃꯤ ꯑꯃꯒ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯇꯕꯅ ꯃꯆꯥ ꯃꯆꯥꯗ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ, ꯂꯩꯐꯝꯁꯨ ꯊꯣꯛꯏ꯫ ꯀꯣꯔ ꯚꯦꯂ꯭ꯌꯨꯁ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯅ ꯅꯨꯡꯗ ꯆꯦꯠꯅ ꯊꯥꯖꯖꯕ ꯄꯨꯟꯁꯤꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯗꯨꯅꯤ꯫ ꯏꯁꯥ ꯏꯁꯥꯒꯤ ꯀꯣꯔ ꯚꯦꯂ꯭ꯌꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯏ, ꯃꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯀꯔꯝꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯂꯦꯞꯄꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯣꯔ ꯚꯦꯂ꯭ꯌꯨꯁ ꯃꯥꯟꯅꯔꯒꯗꯤ ꯂꯩꯅꯒꯗꯧꯔꯤꯕ ꯃꯔꯤ ꯑꯗꯨ ꯄꯜ ꯑꯃꯠꯇ ꯂꯩꯅꯗ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯌꯥꯝꯅ ꯆꯦꯠꯄ ꯃꯔꯤ ꯑꯃ ꯁꯦꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯖꯖꯕ ꯚꯦꯂ꯭ꯌꯨꯁ, ꯊꯝꯖꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯒ ꯃꯥꯟꯅꯅ ꯆꯦꯟꯕ ꯃꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯛꯄ ꯊꯣꯛꯂꯕ ꯎꯄꯥꯏ ꯂꯩꯔꯔꯣꯏ, ꯏꯃꯣꯁꯅꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯅꯔꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯉꯥꯁꯨꯕꯗꯅ, ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯅ ꯌꯥꯕꯤꯕꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕ ꯋꯥ ꯑꯃ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯣꯠ ꯈꯪꯅꯤꯡꯂꯤꯕꯁꯤ ꯅꯪꯅ ꯊꯕꯛ ꯑꯃ ꯅꯇꯣꯝꯇ ꯇꯧꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗꯕꯒꯤꯗꯤ ꯅꯠꯇꯦ, ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ, ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯃꯣꯠ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒꯤꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ, ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀ ꯋꯥ ꯇꯥꯟꯅꯖꯔꯝꯕ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯅꯤꯡꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯖꯩ ꯍꯥꯏꯕꯅꯤ, ꯃꯔꯝꯗꯤ ꯃꯥꯅ ꯅꯪꯒꯤ ꯑꯐꯕꯗ ꯈꯟꯖꯩ, ꯅꯪꯕꯨ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯑꯋꯥꯕ, ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯅꯤꯡꯒꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛ ꯑꯗꯨ ꯅꯪꯒꯤ ꯑꯋꯥ ꯄꯣꯊꯥꯅꯐꯝ ꯑꯣꯏꯕ, ꯅꯪꯕꯨ ꯈꯪꯕꯤꯕ ꯃꯤ ꯑꯣꯏꯒꯅꯤ꯫ ꯃꯉꯣꯟꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯁꯥꯗꯣꯛꯄꯗ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯕꯒꯨꯝ ꯐꯥꯎꯒꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ, ꯃꯥꯅ ꯅꯪꯕꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯕꯤꯕ꯭ꯔꯥ? ꯅꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯄꯨꯟꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯄꯨꯛꯅꯤꯡꯒꯤ ꯂꯤꯄꯨꯟ ꯑꯣꯏꯔꯕꯗꯤ ꯐꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯕ, ꯂꯣꯏꯅꯕ ꯑꯣꯏꯖꯁꯅꯨ, ꯎꯃꯟꯗꯅ ꯋꯥꯔꯦ, ꯄꯦꯜꯂꯦ, ꯕꯣꯔꯤꯡ ꯆꯨꯅꯔꯛꯑꯦ ꯍꯥꯏꯕꯁꯤ ꯊꯣꯛꯂꯣꯏ꯫ ꯁꯦꯠꯇꯣꯛ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯃꯠꯇ ꯑꯣꯏꯕ ꯊꯋꯥꯏꯒꯨꯝꯅ ꯐꯥꯎꯅꯒꯅꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯎꯅꯈ꯭ꯔꯕ ꯑꯣꯏꯖꯁꯅꯨ, ꯃꯍꯥꯛꯀ ꯎꯅꯒꯗꯧꯕ, ꯊꯦꯡꯅꯒꯗꯧꯕ ꯂꯩꯔꯗꯤ ꯅꯪ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯑꯍꯤꯡꯗꯨꯃꯛꯇꯗ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ, ꯃꯍꯥꯛꯄꯨ ꯎꯅꯤꯡꯕ, ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯗꯨꯅꯇ ꯂꯩꯅꯤꯡꯕ ꯑꯣꯏꯒꯅꯤ꯫
Nipan subada mahaki mamangda nanggi akiba wajaba thawai nungaittabasing utpada nang karisu ikaiba fauroi. Emotional attraction leinaragadi amana amagi mamangda masa masana fauriba asengba emotions sing adu lotsenduna thamba ngamloi. Kana amatada khanghandana thamjaba aronbasing dusu mangondadi irai laina loina phongdokpa ngamgani. Masigi maramdi mahaka wari sanabada nangonda yamna safe oiba faubanani. Masigi yosina thajanaba asina nakhoi anigi mari adu matamgi matung inna hena chetsinaba haibadu oirakani. Mathakta pijariba khudam nipan singsi nangonda thokpa yauraba natragana video si yengna mahaktagi maramda yamna chanana hairak lekhanbiragati nakhoi anigi mari adu emotional attraction ni haibasi soidraba wafamni.